ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤ ꯂꯥꯛꯄꯗ ꯌꯦꯡꯒꯦ ꯀꯨꯏꯔꯦ ꯂꯥꯏꯐ ꯊꯥꯗꯕ ꯉꯁꯤꯗꯤ ꯊꯥꯔꯤꯅꯦ ꯌꯦꯡꯒꯦ ꯍꯩꯗꯅ ꯁꯦꯀꯦꯟ ꯅꯪ ꯂꯥꯛꯇꯣꯏꯅꯦ ꯍꯥꯎ ꯃꯤ ꯈꯔ ꯀꯩꯅꯣ ꯁꯤꯕꯣ ꯀꯥꯏꯗꯣꯏꯅꯣ ꯀꯝꯆꯟꯒꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯀꯩꯗꯧꯒꯅꯤ ꯑꯁꯨꯝ ꯆꯥꯔꯒ ꯂꯣꯏꯔꯦꯅꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯁꯨꯔꯇꯥ ꯆꯥꯗꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪ ꯍꯥꯟ ꯊꯣꯛꯂꯛꯏꯅꯦ ꯉꯁꯥꯏꯗꯤ ꯂꯥꯏꯠ ꯃꯤꯅꯤꯠ 2 3 ꯁꯨꯔꯦ ꯑꯩꯅ ꯊꯥꯗꯣꯛꯏꯁꯦ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤ ꯆꯥꯔꯤꯅꯣ ꯃꯨꯔꯤ ꯆꯥꯔꯤꯅꯤ ꯐꯝꯃꯒ ꯀꯩꯗꯧꯗꯣꯔꯤ ꯂꯥꯏꯠ ꯊꯥꯗꯣꯔꯛꯏꯕ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯝ ꯑꯐꯪꯕ ꯃꯨꯔꯤ ꯂꯩꯌꯦꯕ ꯃꯨꯔꯤ ꯆꯥꯁꯜꯂꯤꯅꯦ ꯑꯩꯁꯦ ꯀꯔꯤꯒꯤ ꯅꯪꯗꯤ ꯆꯥꯛ ꯊꯣꯡꯉꯕ ꯆꯥꯛ ꯂꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯅ ꯊꯣꯡꯉꯦꯕ ꯏꯆꯟꯅꯨꯄꯤꯅ ꯊꯣꯡꯉꯤꯅꯦ ꯅꯪ ꯊꯣꯡꯉꯕꯣ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯕ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯇꯧꯅꯨ ꯍꯥꯏꯔꯒ
งาชิ้นถ่วงนี้ก็จะถ่วงนี้มาแล้วเกณฑ์ตัวไม้นะก็เลยมาบ้านถ่วงไว้เนี่ยครั้งเดียวครั้งเดียวไอ้หรอใครโน้ตอะไรเนี่ยการจูดันเนี่ยการจูดันไปมาล้างอาหารอะไร좀 नुमित क्या नहीं शुरू मरी मंगानी शुरू माने इन्हें लाख पापा पे दो दिन पहले नहीं कहाँ लाई दो एक दिन में मांग नहीं है तांगे नोगी दुगा तांगे मत लाई नहीं हमारे ने खुला आप फाड़े ने स्कूल से कहीं में hàng đôi खबर lấy क्या lúc này chúng khali bạ cây cũng ba hàng ở đi tầm ngâm đai rồi nè anh ngang đi phiền cái lấy urea bala hàng đâu chả là cả स्कूल ड्रेस के अखोई आई हंजी से को खरा कौरे बा मागी दो दोगी पुरी दनी कक्का दे खोंगुप च चिल्ली बा दोगी अक्का खोंगाव को तो लो लाई नि ले दमी ने नान पापा नंग लाई लो दे न तरा नोटिस थेट ले हाय बने नंग ओइ रो ये अंगांग नंग ओइ दे नंग नोटिस थेट पा दो दुदी खंगदिने दुगा मेसेज ति लाक्तिने दुना हाइबा ngamdeने मेसेज तो लादि फैदना को मेसेज तो लाक्तबिने केम खंगदेबा ai budi ne do nga khone taw ne nang ke jitu gi do ai sa no pa se ke jitu ka do ni na atom ba do ma gi dress se आइडी मोगी अलांग मचुद दुम ओइदोइरा अदु ओइदिने आइगी दि दुगुमबगिने मयाबगी सो हानगी केजी 1 गी लेइगेबा मागी सुदुम केजी 1 गी हाइदी मयाबना ऑनलाइन तविंगेदा केजी 1 गी लेइबा दुमाइना माना नर्सरी गी ओइगिबा दुमाइना लेइगेबा मयाम लेइबा ओइदोइरा खंगदे लागते हुजी मेसेज का होयबा लागते बा दुनी सु खल्लिदो तनमना लोयंगो ai cái ai làm phi sa đây vậy cái nói ulgi ne moyang ko ta bi da phanek chum sa sa ri ba yenge ra pro ra same dash oidoini kg 1 kg 2 hoeba dune su haido adu ede lai da su dare dana ko class 1 de myo shilla dare dana adu mai su khalami ba dune adu oiba ta de ngon da su wai sangena ko mena ayo da ma piro phanek to ai ja loi nei be ma line da lei wa re su ai ja ko phone ki type ta line da lei wa re jeng nang du mai u halake ai ne id napuni mapan da higo hapa ka tori le yu khamba ai jeng halake direct loge ra hai ro lo ro ge nyo khani le di khoi ju pi ra ni ke do do ji ai su nang gi hairam ge da ni class 1 gi lo ga dra ai dana nyo khani le di pi ra ni ba ai phi do jeng halake be ma le yu ubra yang mana sih Fajabra ini sehari nih mau yang kuat ya dah semuanya cuma sasar leng ahum gak sai ba khoi mama gi ahan bagi lajiri do khoi mama da pirame degi ani na igi pula ya adu gi maugi na ahum kak ai ga ma ga ahum ne ba okay yang hello oh ho ne china chap na tori mane
ꯃꯧꯒꯤ ꯑꯍꯨꯝ ꯑꯃ ꯑꯩꯒꯤ ꯑꯍꯨꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯅ ꯑꯃ ꯄꯤꯔꯝꯃꯦꯕ ꯑꯗꯩ ꯑꯩꯒꯤ ꯑꯅꯤꯕꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗꯣ ꯑꯗꯨꯝ ꯇꯥꯏꯁꯜꯂ ꯁꯦꯠꯄ ꯌꯥꯏꯗꯅꯀꯣ ꯑꯩꯗꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯎꯜꯇ ꯁꯦꯠꯂꯤꯅꯤ ꯑꯇꯣꯞꯄ ꯁꯦꯠꯄ ꯍꯩꯅꯗꯦꯅꯦ ꯐꯅ ꯑꯣꯂꯥꯡ ꯊꯥ ꯑꯣꯏꯒꯦꯔꯥ ꯏꯪꯊꯝꯊꯥ ꯑꯣꯏꯒꯦꯔꯥ ꯎꯜꯇꯅꯦꯕ ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯆꯨꯝꯗ꯭ꯔꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯝ ꯐꯖꯕꯅꯤ ꯍꯦꯛ ꯏꯆꯝ ꯆꯝꯅ ꯄꯥꯝꯃꯤ ꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯅꯦꯕ ꯎꯗ꯭ꯔꯕꯣ ꯅꯪꯕꯨ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯁ꯭ꯋꯦꯇꯥ ꯍꯣꯏ ꯑꯐꯥꯎꯕꯤ ꯎꯗ꯭ꯔꯕꯅꯦ ꯑꯣ ꯐꯖꯩꯅꯦ ꯐꯖꯩꯅꯦ ꯑꯥ ꯄꯤꯔꯣꯅꯦ ꯑꯩꯉꯣꯟꯗ ꯅꯪꯗꯤ ꯁꯥꯕ ꯍꯩꯕꯅꯤꯅ ꯑꯩꯁ ꯂꯣꯏꯔꯦ ꯑꯩꯗꯤ ꯁꯥꯕ ꯍꯩꯕꯅꯤ ꯀꯥꯏ ꯑꯩ ꯑꯗꯨꯖꯥꯝ ꯍꯩꯕ ꯅꯠꯇꯦ ꯁꯨꯝ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯍꯥꯟꯅ ꯁꯥꯔꯛꯄꯗꯣ ꯑꯗꯨꯒ ꯐꯤꯂꯦꯕ ꯁꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯩꯕꯅꯤꯗ ꯑꯩꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔ ꯍꯧꯕꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯅꯍꯥꯟꯗꯣ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯩꯔꯦ ꯈꯔꯕꯨꯗꯤ ꯁꯥꯕꯗꯤ ꯑꯩ ꯏꯊꯟꯗꯅ ꯂꯣꯏ ꯁꯥꯏꯅꯤꯌꯦ ꯑꯣꯂꯥꯡ ꯊꯥꯗ ꯑꯃ ꯀꯩ ꯍꯥꯏꯅꯣ ꯋꯥꯟ ꯄ꯭ꯂꯥꯏ ꯁꯦꯠꯂꯗꯤ ꯏꯕꯦꯝꯃ ꯅꯪ ꯄꯥꯈꯠꯂꯅꯤ ꯄꯥꯈꯠꯇꯦꯅꯦ ꯑꯁꯦꯡꯕꯩ ꯄꯥꯈꯠꯇꯦ ꯑꯩ ꯁꯦꯠꯂꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯍꯦꯟꯖꯟꯅ ꯍꯥꯏꯗꯤ ꯈꯪꯗꯦ ꯈꯥꯡ ꯉꯝꯗꯕ ꯈꯔ ꯇꯧꯗꯦ ꯑꯗꯨꯝ ꯑꯩꯅ ꯁꯦꯠꯈꯤꯅ ꯇꯧꯋꯦ ꯈꯪꯗꯦ ꯎꯜꯁꯦ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯦꯕ ꯋꯥꯟ ꯄ꯭ꯂꯥꯏꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯦꯠꯂꯦꯕ ꯐꯤꯖꯝꯁꯨ ꯑꯗꯨꯝ ꯁꯦꯠꯂꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯁꯨ ꯐꯤꯖꯝꯁꯦ ꯑꯅꯝꯕꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯦꯠꯇꯦꯕꯅꯦ ꯋꯥꯟ ꯄ꯭ꯂꯥꯏꯁꯦ ꯑꯩ ꯑꯅꯝꯕꯅ ꯁꯦꯠꯂꯦꯕ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯥꯡꯉꯤꯕ ꯀꯩ ꯈꯨꯇꯥꯡꯅꯣꯅꯦ ꯋꯥꯟ ꯄ꯭ꯂꯥꯏ ꯀꯩꯅꯣ ꯃꯣꯏꯔꯥꯡ ꯀꯣꯠꯄꯤꯒꯗꯣ 500-400 ꯇꯥꯕꯅꯤꯅꯦ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯐꯔꯦꯗ ꯑꯩ ꯀꯣꯠꯄꯕꯨꯗꯤꯅꯦ ꯉꯝꯃꯤꯌꯣ ꯀꯨꯏꯅ ꯆꯪꯉꯤ ꯋꯥꯏꯑꯦꯕ ꯑꯉꯥꯡ ꯆꯦꯟꯕ ꯌꯥꯎꯕꯅꯤꯅ ꯉꯝꯗꯦꯅ ꯑꯗꯨꯅ ꯆꯨꯝꯁꯥꯗꯨꯅꯗꯤ ꯀꯣꯠꯇ꯭ꯔꯁꯨ ꯀꯩ ꯀꯥꯏꯕꯅꯣ ꯑꯌꯨꯛ ꯅꯍꯥꯟꯒꯤ ꯑꯗꯨꯝ ꯁꯦꯠꯄ ꯄꯣꯠꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯤ ꯑꯗꯨꯅ ꯐꯗ꯭ꯔꯅꯦ ꯍꯣꯏꯃ ꯁꯤꯔꯦ ꯂꯥꯏꯐ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯗꯦ ꯃꯤꯅꯤꯠ 12ꯔ ꯀꯩꯅꯣ ꯑꯩꯕꯨ ꯁꯨꯔꯤꯁꯤꯕꯣ ꯊꯥꯗꯣꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯩꯅ ꯊꯥꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯅꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯜꯂꯤꯗ ꯀꯥꯟꯅꯄꯣꯟꯇꯦ ꯑꯜꯃꯥꯔꯤꯒ ꯂꯣꯟꯁꯜꯂꯨꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯁꯤꯔꯦ ꯇꯟꯁꯜꯂꯦꯕꯣ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯈꯪꯗꯦ ꯋꯥ ꯀ ꯑꯃꯐꯥꯎ ꯉꯥꯡꯉꯛꯇꯦ ꯊꯣꯏꯕ ꯍꯦꯛꯇ ꯂꯥꯛꯑꯣꯕ ꯑꯝꯇ ꯂꯥꯛꯑꯣ ꯂꯥꯛꯑꯕꯣ ꯂꯥꯛꯑꯕꯣ ꯕꯣꯇꯜ ꯂꯩꯒꯦ ꯍꯥ ꯃꯈꯥ ꯂꯩꯗ ꯐꯤल्टर जा रहा नीचे लाइफ 14 मिनट ꯑꯣꯏꯔꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯋꯥ ꯈꯔ ꯉꯥꯡꯉꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ
ꯄꯤꯔꯣ ꯀꯔꯤ ꯗꯥꯟꯁꯅꯣꯗꯣ ꯀꯔꯤ ꯗꯥꯟꯁꯅꯣꯗꯣ तौरो जेंगे डांस अंतर आई जेंगे लग दिखाओ इधर आ जाओ लाओ ना जो जेंगे लगेगा जो शालो दा जी तो साइड करी ना मिजन में मांगदा मैं am tenthale mi ta khabung de baka khala hi bajira khang de eh chakla mangina muri sare khabung da la hi puna kha de mal cái này được thằng này ôi mà xí ra 3 minute ngahak sumaina thamge ko kedodori kanan fu leitaba ni na ngahak leijarani nungaite sumaina thamasu kana lagi saya mituk kita apa lagi kanam lagi terang deh ya
ꯅꯤꯅꯤ ꯉꯥꯏꯈꯣꯅꯦ ꯀꯣꯃꯦꯟ ꯎꯗ꯭ꯔꯦ ꯉꯥꯏꯈꯣ ꯍꯦꯜꯂꯣ ꯆꯤꯆꯦ ꯅꯤꯅꯤ ꯆꯤꯆꯦ ꯑꯍꯥꯟꯕ ꯂꯥꯏꯞꯇ ꯂꯥꯛꯏꯔꯣ ꯅꯠꯇꯦ 2-3ꯂꯛ ꯁꯨꯔꯦ ꯆꯨꯝꯃꯤ ꯅꯪꯅ ꯀꯣꯃꯦꯟ ꯎꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯨꯗꯅ ꯇꯧꯔꯤꯅꯦꯕ ꯈ꯭ꯌꯥꯜꯁꯦ ꯇꯧꯁꯜꯂꯤꯔꯣ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯉꯦꯕ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜꯗꯕꯨꯗꯤ ꯏꯃꯥꯡꯗ ꯂꯩꯕ ꯑꯗꯨꯏꯁꯨ ꯑꯇꯣꯞꯄ ꯀꯩꯅꯣ ꯄꯥꯏꯔꯨꯔꯤꯕ ꯑꯗꯨꯝ ꯃꯃꯥꯡꯗ ꯊꯝꯅ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯗꯒꯤ ꯑꯩ ꯀꯣꯃꯦꯟ ꯎꯗ꯭ꯔꯣ ꯆꯦ ꯎꯔꯦ ꯅꯨꯡꯁꯤꯕ ꯅꯪ ꯑꯗꯣ ꯅꯦꯅꯦ ꯅꯪ ꯀꯥꯏꯒꯤꯅꯣ ꯑꯩ ꯎꯕ ꯐꯪꯕ꯭ꯔꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯀꯔꯝ ꯊꯥꯕ ꯃꯦꯁꯦꯖꯅꯣ ꯁꯤꯕꯣ ꯑꯩ ꯎꯕ ꯐꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯅꯦ 8:33 8:35ꯗ ꯍꯧꯖꯤꯛꯇ ꯂꯥꯛꯏꯅꯤ ꯅꯪꯒꯤꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛ 8:35 ꯑയ്ꯌꯥ 8:42 ꯌꯧꯔꯦꯅꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯌꯥ ꯀꯣꯃꯦꯟ ꯎꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯍꯧꯖꯤꯛꯇ ꯎꯔꯤꯁꯤꯅꯤ ꯉꯁꯥꯏꯉꯩ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯨꯗ꯭ꯔꯦꯕ ꯈꯪꯍꯧꯗ꯭ꯔꯦ ꯈ꯭ꯌꯥꯜ ꯇꯧꯍꯧꯗ꯭ꯔꯦꯕ ꯑꯩꯅ ꯁꯣꯝꯗ ꯌꯦꯡꯕꯗ ꯑꯩꯁ ꯂꯥꯏꯐꯁꯦ ꯑꯩꯇ ꯑꯣꯏꯔꯦ ꯂꯩꯔꯤꯁꯦ ꯍꯣꯏꯅꯦ ꯀꯩꯗꯧꯅꯤ ꯅꯪꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯗꯧꯔꯤꯅꯣ ꯑꯩ ꯇꯧꯔꯤꯁꯦ ꯈꯪꯗꯦꯕ ꯃꯣꯕꯥꯏꯜ ꯆꯨꯗꯥꯁꯤꯒ ꯑꯩ ꯏ ꯀꯥꯏꯕ ꯀꯔꯝ ꯄꯨꯊꯣꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯦ ꯊꯥꯔꯇꯤ ꯐꯥꯏꯚꯇ ꯆꯦ ꯑꯍꯥꯟꯕ ꯂꯥꯏꯛ ꯑꯍꯥꯟꯕ ꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯆꯠꯂꯝꯃꯅꯤ 0 ꯂꯩꯈꯔꯦ ꯀꯅꯥꯝ ꯂꯩꯇꯦꯕ ꯅꯨꯡꯉꯥꯏꯇꯕꯅ ꯑꯁꯦꯡꯕ ꯂꯥꯁꯇ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯎꯕ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯑꯁꯦꯡꯕ ꯅꯪ ꯂꯩꯕ ꯃꯇꯥꯡ ꯅꯪꯒ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅ ꯅꯪꯒ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯇꯥꯡ ꯐꯪꯅꯍꯧꯗꯕꯩ ꯋꯥꯔꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯣꯕꯥꯏꯜ ꯁꯨꯃꯥꯏꯅ ꯊꯝꯃꯤꯉꯩꯗ ꯇꯧꯔꯤꯔꯁꯨ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯂꯥꯛꯍꯧꯔꯤꯕ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩꯅ ꯈꯜꯂꯤꯕ ꯀꯥꯏꯒꯤꯅꯣ ꯍꯪꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ
Flat salt. 그래도 시도 있어 이 상대. Dạ. Thôi lại 29 minute अंदर 30 सो लगे पंखाई भा लगे आई लाइफ से कनाबुदी लाक्टर माले लाक्टर के दोमी लगे के दोगनी ओके तो 30 फारे को दो आई मैम कोना उबी बता रगसु आई लगे सिमतान सिका के दोमी अच्छा नाम लगती है बा this is उड़े मोबाइल है ना थोड़ी लाग थोइबा अथोय नंग चाक तो गाली रा ममा का चाक ना को पुंछली नहीं की तो गाल बरा तो पुंछन बरा ममा का ओ है दो हंगी नहीं से अमा तो नंग तो गान चारो बोनो ममा का चारगे जो नंग चा फमुरो तो लागे लोरे लागे हाँ आई लागता फे ममा लागे मुठ लगे मैम के दोनी कनाम लागते मुठ लगे यिनी से नुंगाई तबना लोरे बो आई फंगना होद्रे कमाय तोगेनो मान तो को मथांग दे फंगना होद्रे आई सान पानु सिथै बसे कई माली आउनी लोरी फिबम काना दे लुइसन लगे